अहानबद मरोई पाउसिंग पिजरी इम्फाल रिंग रोड प्रोजेक्ट ngasi Manipur ki Chief Minister and Biren Maikum hangdokre Hauki basahi yangkai ke taret mamang Acquisition of Civil Right Act lisman samapon kumpu ke taret atubu matamda Manipur da chana halu haina Maheshwar Thonawzum no phongdokre Haukiba pung kunga mari asida mafam kharada yaningdabagi khongjang sangsin khiba natana mapung oina pamdaba thodok thokhiba leite amade lan chelakpa singna iramdam asigidamak I kathok chawa haiba hiram asida awareness program kam voluntary blood donation camp ama rims ta pangthokre Kurumjari, Mami TV Prime Time News meeting tabiri bukwai punang po AMARJIT talksom na taram nuksari. Hoji pau sandong na pijari. Imphal Rim Road Project ngasi Manipur ki Chief Minister and Biren Maikum hangdokre. Pasoi SC ki manung chana leiba takyal khongbal maning leikai da pangthokiba thoram maduda Works and Yas Minister K Govinda Singh, Chief Secretary Manipur ki Dr. Binit Joshi su saruyaki. Thoram maduda Chief Minister na phongdokhibada Praja Singh Office School College kaba matamda lambi chinbana maram oiraga gari thoba ngamlaktabana Imphal Ring Road Project asi paikhalakhibani haiki ngasi ki media ki through the aduga praja ki through the karida ina mayam pax na haijari si akhoi unite hoise akhoi masen ngangna ba khana ba matam nate akhoi yekna ba leidiba mafam du da plan thengna si akhoi periphery da more than lising ohung ga changwa gumagi ai loina dan khabar da su thengna biramani loina deploy tawkre IRB gi kari kari mayam security sing aduga madu akhoi ki manung sida musai da irang hauraga langa di moido mu mafam du da leiba mu yaro mu kokthoga sai da kaino da kana gumona khara pairaga gong 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 na po electric post king bu da tongna rugum seba Haukiba sahi yangkai ga taret mamang da fast tawduna ek on khraba Manipur Hill Area Acquisition of Civil Right Act lisman samapon humfu ga taret athubu matamda Manipur da chana halu haina Maheshwar Thonawzum na phongdokre Matam kya gi mamangdagi leibak asigi yaifana ba honaduna lakhiba haukiba chahigi me ohumdagi horakhiba kanglup ki irang asidasu mafam kya da chatuna miyam ga loina sangsilakhiba khongjang adugi makha satharakpo ina nambol kongkham nambol naurem isok wahing kuman amadi leima pokpom da chatuna lamdam adugi miyamda mahakna lamdam asida thokliba kanglup ki irang asi haukiba me ohumdagi haukiba nati lamdam asida lengak pai kiba government kayana lo leina maduda thabakta onthok tabadagi kuki immigrant singna tawning bata tawduna lakpada matam madugi government pairiba mihut singna bot phangnanaba illegal immigrant singna namna khunda leita duna leiba mafam singdagi karakliba mihut singi mating sangi haiduna masagi oijabana mangda thamlaga leipak kidamakta khankidaba luchingba singna leiba asibu ngaklam badagi ngasi leba asigi yelhomi oijariba mi singna kham thengna wari bani haina Maheshwar Thonawzum na phongdokhibani Manipur da kuki lalolup kunga mangaga government ka suspension of operation leiri adubu hariba kuki kanglup asidi sagai kudingi lalolup leiba sagai adugi chief na full commanding authority oiduna mapa mapugi haktaktagi chief adugi sadana udana Lup Singh adugi chief oiduna lakpadagi haukiba chahi yangkai ga tareta pass tawduna ek on khraba Manipur Hill Area Acquisition of Civil Right lisman samapon humpu ga taret asi mari lenaba authority na mapung phana sana halamba taragadi suspension of operation leidiba lalolup amadi suspension of operation leinadaba lalolup singna mapa mapuna thamnamba lamgum tawning bata tawduna lamdam asida kangkhong saheliba si thoklamloi Mari Lenabo Authority na hariba Manipur Hill Area Acquisition of Civil
Right Act Lisung Samapan Humpuga Taret Asi, Atubu Matam Chana Halu, Amasung Kuki, Lalolup Singa, Tonariba, suspension of operation Asi Loktuna, Lamda Masida Tangdu Leitana, Ing Tapa Hanjil Hanbio, Amasung, Yellow Mi Singi, Tungilabak Lepiu, Maduna Trabadi, Yellow Mi Ojari Balamdam Sigi, Miam Amadi, Manipur Integrity da Matam Karagi Tungda, Chown Singer Payabaki, Oitopa Chown Lay Haina, Maheso Tonawzana, Mahaki Kongchet Aduda Fondo Kivani. 1967 हाइबा मतम सिदा मणिपुर से अदु मतलब यूनियन टेरिटरी ओइरी स्टेट ओइद्री स्टेट फंद्री बको सही याखै तर ममांगदा ए अमा पास तवर मेबा मणिपुर हिल एरियाज एक्विजिशन ऑफ शिप राइट्स एक्ट 1967 ना अदु मतलब यूनियन टेरिटरी असेंबली लेते हमदे मत अदु ददी अदु एक्ट से पास तवर अदु की एक्ट से नसीबु मनुंग द नंधरगा थमगा नसीबु मपुंग फाना अखोय मणिपुर दा चनद्री नो जिबो फजना si chana handri se karigino si ek si kyam na maru ye sai jara ke ko mayam ri su lokok se hadaki me ahum dagi tor ko irang sida suspension operation lai ba kuki khulai pai ba sing su gi kangu se achoba role lawe si lokok ta su ya dina to ai su lawi mayam su lawi ngam kai lai be sinau su lawi ni pu kuji ma lawi ko khulai pai ba se su danga ba ina se ba si dang su di lokok ta su ya re ba ko su ya phajana yaura moi ground rule follow tawdre su adu su khulai pai adu gi mathakta makoi kuki gi sagai khudingi khungi khulapa khudingi sagai khudingi makoi khulai pai ba kangu lai ba Manipur Police Control Room dagi thadorokpa cheronamada haukiba pung kungamari asida mafam kharada yaningdabagi khongjang sangsin kiba natana mapungoina pamdaba thodok thokiba leite hari Security Force na sing amasung tamda thibo humbagi thabak chathakrai thasigi kungani panda Security Force na oinam som bungdagi hauraga lilong atau khong phawbagi manungda leiba jaga singda thibo humba chathabada yamlaba khusuklai kya fagat khre hari National Highway 2 da lamdam asigi tangai fodana nongmada sangdaba yadraba polam puba gari chani taragani thoi hariba lambi asida apan ba yaudana pusilaki makhatana potchai pusilaknaba khudong thiningai oiba mafam kyada su Security Force na akan ba section thorang lokhatki Manipur gi district punamakta pamdaba thodok thoktanabagi damakta punna checkpoint samagani fu humdoida achat ok sing sek tobada chingnaba ching amasung tamda punna miyoi chani ni fugani fan phagatuna wahang pahung chathaki hari Miyamna semjin sajinwa video amade arana pawda thajabiganu amasung achumba asengba e paw khanginglabasu mobile number 9233522822 da call tawbiraktuna khangbiraba yagani loinana lakhiba khusu khulai singsu atuba matamda manak nakpa police station natragana lenga ki security miyoi singda sinabi haina Manipur Police Control Room dagi thadorokpa cheron asina hairi Lan selakpa singna iramdam asigi damakta e kathok saba haiba hiram asida awareness program kam voluntary blood donation camp ama ngasi rims ta pangthokre Churachandpur Meitei Ethnic Class Victim Committee CMECVC Association of Voluntary Blood Donors AVBD Manipur ga Department of Transfusion Medicine Rims Lamphel Fat ka khusam naduna sinba camp asida miyo yankai mukna e dan toki Kemasiga Mari Lena Churachandpur Meitei Ethnic Class Victim Committee gi Secretary Navaning Thozamna Phongdok Kibada Churachandpur da leiriba aikoi Meitei na aikoi ge oiba yum kai punabak mangkhrabasu hojik chathariba irang asina maram oiraga lan changiba ichil inau singna igi darkar lerakku matamda kharada oirabasu mating oinanabagi pandamda pangthoksebani haiki Blood donation की campaign प्रोजेक्ट बसे कोई सामू में थी Ethnic Class Victim Committee Association of Voluntary Blood Donor को खुल लगा कोई करना सी blood donation तो हम मुझे लाई से कोई सामू में ना कोई मियाँ कहीं मु कोई blood donation को मुझे तो मुकला है कोई खुशी कुकी ना को terrorist सिंचना मनी पुष्पु मचे फुगाई में होना को सीधा तो सामू ले कोई मिट्टी सिंचे कोई साई भी कोई लंतुमान चांगपुन को मांगता खबो ओइबतारसु मणिपुर से कायबदी यादवनी मसे कन्नबगदमक्ता हुजिक लांथेंगरिबा इचिलना खय पुनमक्सिदा इखुइना तरे कि संजा अमदि पोचै पीबो ngमद्रबसु इखुइ चांग चेलिबि इयसि लेपाकि दमक्ता मालाबाकि दमक्ता kan थोकसे हायने इखुइना सिंजबनि ngसिगी ब्लड डोनेशन सिदा ngसिबु मपुं फान नबगि दमक्ता इखुइगी मियाम चावग मतeng pangbirapa बिसेम्बर डिस्ट्रिक्ट की आईएस उदिरिबा इखुइगी डीसी लॉर्डमम विक्रम अमदि एडीएम Hanjamam Bobby Sharma bu ikoi committee gi site gi amadi donor mayam gi site gi ngkhari ki
Headquarter IGAR South no Thadrok Pachero Namada Kaitial Manbi Garrison da Assam Rifles na Sinduna Zanglen Fai Khotipo Waroi Singh Amasung Kaitial Manbi ki akoibada leiba khun singi chip singaloina na security meeting ama pangthokre hari. Haukiba tha sigi kungani panda Kamjong district ki Kangpat center da thiba humbagi thabak chathabada lupa crore ohum lising marifu rom gi oigedaba kwa maru ton kungamanga dasmik taruk punna bag chohum ga kun amasung lupa lak nifan lising marfudra taruk rom gi oigedaba tik fagat pangamle amasung fagal aba polam sing adu Kamjong district ki forest bit office ta khusina kre hari. Headquarter IGR South ki meeting makada Assam Rifles na operation Savap Nagi Makada Lamdam Sigi Yai Funaba Tabak Thorum Kayada Pangtoktuna Lakiba Adugi Makasa Tarakbo Oina Kaksing District is Shero Amasung Taubal District Pundre Village da Rice Mill Kusina Krehari. Assam Rifles na Paikat Jariba Lamdam Sigi Yai Funaba Tabak Thorum Sing Asida Lamdam Adugi Miam na Tagat Pagaloina na Haraubo Pongdok Piraki Haina Chiron Aduna Hairi. Haukiba tha asigi kungani panda Assam Rifles na Tamenglong amadi Jiribam district ki lonaba mafamda thibu humbagi thabak chathabada lupa crore tara humdogi oigadaba methamphetamine substance yauba WY tablet lising marfudra rom fagat pak ngamle amadi fagalaba polam singadu Manipur police ta khusina krai hari. Haukiba lisingani kungo humdogi mege ahumdagi haurukliba irang asigi matangda social activist RK Megena aikogi Mami TV ki paumiga akhanana unaba amada phongdokkibada Churachandpurga tampaka lonaba mafamda leiriba khungakliba khunja sing sangsinba matamda Central Force na sangakpa yade haina thinglaga singdagi kuki singna kumtharakpana thingdriba karigino Central Force na kuki gi michang sangi haina mipum khurimak na launari adubu michangdi changba natabra haina khali masi punamak home ministry gi policy ama leiramgadaba mali haina haiki masi rector mutamde go namda Chanavan Kraken back the way. The conflict situation later had Indian Home Minister single himself, about partnership and very media to Article 355 effectively die. Most Manipuri emergency situation of the lobby. Manipur India 1949 so Chathai procurement a sea of the conflict as election any high the Pusila keeper in an army, paramilitary. There is security forces man. Some time that they lie in the only and see Manipuri deployed the remains. I must see election of Honori Taran, the Jabja Taran, which Poku funded. Taran, the sea could only look at them. Control the way I would be put another some Jurasan program every time. Tampaku, the secretary from the buffer zone and Tamaga, and Minor. Missing we kind of more the Paki volunteers in conduction of somebody in the army units in the paramilitary security forces in the Lakan for cookies in a Hyderabad on the car of the museum, seem hard with the young. Soon was see something like was that. May I love the I soon tell about Unarumi from Kunas and Gazman Harris. Yang kan hari se, kali malam ni sana terus na, kuki play play wala na person think panggil orang, thore, masih memang ngan rawa hom na. Aduh masih, aina kan berarti, asal terus na kuki sini siapa kaki itu tahu di boyo. India Home Ministry
ꯄꯣꯂꯤꯁꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯈꯜꯂꯛꯑꯦ ꯑꯍꯥꯟꯕ ꯈꯜꯂꯝꯗ꯭ꯔꯒꯁꯨ ꯀꯔꯤꯒꯤꯅꯣ ꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯍꯪꯒꯗꯕꯁꯨ ꯋꯥꯍꯪ ꯑꯃꯅꯤ ꯀꯔꯤꯒꯤꯅꯣ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯃꯁꯤꯡ ꯀꯥꯏꯅ ꯆꯠꯊꯔꯤꯁꯦ ꯋꯥꯏ ꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ volunteer force mayam ko village protection force village defense force village volunteer force mayam semna na mayam som forna ko repak to bane bo chathrai ba ko bi sin la jang si thengani masima thi ni thori hoi definitely la na ma tasle min la ma ga na ba la nu no na thoram to ri sang that is absolute na lenga ka responsibility ni mas na te mas Manipur Myanmar hukna was illuminated program. Thasigi Taraganifanda Thawal District Court Complex Amadi Building Manungda Manipur Police Amadi BSF Person Singna Sangsinduna while allegation Tatharamba Akan Mamongda condemned Tawi. Thodo Adu the Senaba Person Singim Batakta Action Lokat Pinanaba District and Session Judge Thawal Amadi Registered General High Court of Manipur Wakachiron Pishin Krehaina Thawal District Bar Association ki President Advocate Khangembam Arun Kumar Fongdokrai. Wafama Singasi Thawal Court Complex ta leiba District Bar Association ki office ta pangthokkiba Paumi Singa Unaba Amada Advocate ke S Arun Kumar na phongdokkibani Mangna hai thodo asigi matangda AMBA gi Joint Secretary Santi Kumar Mainam Amadi mobile phone gi khutangda association asina lokalak liba khongthang asibu thagatpa phongdorakkiba laikre Masigidamakari Mahapu Tagatpa Fongdokchari Adubu Ambagi Maikaidagi Ngasi Fauba Wafom Ama Fauba Tamlaktaba Tuminalation Bagi Tawong Asi TDBA na Nungaitaba Fongdokchari Cherap Court Complex Tagi U Ama Yalubagi Matangdadi Siswak Strike Chataki Adubu Thawal Court ta Satharakiba while Oiba Tawong Asidi Tuminalation ba Tawong Asi TDBA bu Nathaiduna Thambani Haina Lodabangam Loy. Adumapu TDBA na Manipur Police Amadi BSF na Thawal Court ta Satharamba Tawong Aduki Damaktadi Action Lokat Nabagi Damakta Makatana Kongjang Sangshin Kigani Haiki. Mana Makatana Haikibra Manipur government December Kuntraga Matoida local newspaper the phone kiba advertisement Amada Manipur ki Chief Minister Law Minister Amadi Commissioner Law na Mathakta Thamlaga Makhada High Court of Manipur ki Chief Justice Amadi Ladies Judge Ama Happy Masi Protocol gi Wang Madani Haiki Lamdam Masigi Miyamase Asuki Matik Wanarabani Adubo Asigumba Tanjasi Assistant Survey and Settlement Officer Thawal Amadi Kaksingi Office Asi Lampel Fata Hongkiba Haibasi District Ani Asigi Miyambu Hena Awaba Pibani Maramasina Miyamna Tingnariba Kudong Chadaba Sing Asi Ubiraga Office Sing Asi Hanagi Mafam Singda Thambiyo Hainasu Advocate K.S. Arun Kumara Manipur Lengaki Pukning Sing Silaki Hari Haukiba January Kunganipan Numaijing Numita Universal Friendship Organization sponsor Toduna Nongpok Maikai Ngak Nabagidamata Hangnun Ladiba Nongpok Pana Tengol Lak Paloi Sangda Andrew Nungyan Be Yut Singna Maitei Laloi Singbu Nungsibiduna Shananaba Sing Hawaii Alu Amadi Atei Polam Sing Mating Pangbirak Pagidamak Universal Friendship Organization Central Committee ki Publicity Secretary T Wanglem Maitena Thagat Pofongdorole Manipur Education MTS ki JSC na Education S Director Lamphel Fata sit in protest mafang thokre Ningsing bayabadi haukiba sahi lisingani taragani fanda cabinet decision logduna Manipur Education S loba MTS exam pangthokibani Protest asiga mari lenana JSC ki President S Gambir na phongdokkibada country amada sahi lisingani taraga nifandagi hojik fawba exam haidoktaba haiba asi amukta yaram kiroi amadi kai thengnani selaga som oknei haibadu tare haiki Maramaduna Manipur government yaning the Bafongdok Pagaloina mifam aduna warep sing loki hari
वारेपसिंग अदुदी हौकिब सही कयादा चीफ मिनिस्टर बिरेन मसाना हाइदोक लगनी हाइरगा हाइदोक दबगी जेएस ना डेमोक्रेटिक ओइबा खोंजंग कया संगसिलबसु लेंगाकना ताबिदबा थवोंग असि यानिंगदे JSC की मेमोरेंडम बु एजुकेशन के हायर अथॉरिटी सिंग अमदी चीफ मिनिस्टर मसाना थवोई बिदबा यानिंगदे कैंडिडेट्स लिस्टिंग कुनग तरेत बु 80% एस बार ओहलगा अनौब थबक सिंग लौबगी हाइनबे लेंगाक की थौरांग खुदक लौथोकबियु सही तरुक तरेत छुरब फावब चीफ मिनिस्टर उनबगे अपॉइंटमेंट ऑर्डर अयाब पिबिदब थवोंग असि यानिंगदे फेब्रुआरी 10 गी ममांगदा थबक असि हाइदोकनबा गवर्नमेंट सिनबियु करिगुंबा सिनबिद्रगदी अकनब खोंजंग संगसिनबा सेम सारे बीजेपी लेंगा की मियाम की थाजब करप्शन लेतबा हाइबदु मियामदो उत्पियु हाइबा सिनी अखोजु सी एप्लिकान ओइ मतमदा सरकार बीजेपी की अनोबा गवर्नमेंट लाए हाना अखोज हराउना याम थवायाउना असुम खरदि पोराने हाना अखोइ थबक हराउना या थाजगी बनी एप्लिकान ओइजगी बनी अदु सी गवर्नमेंट जदी अखोइ की कई थेनने सो सोम ओंगने हाइ फिल्म द तार बसिदी अखोइ थवाइ नुवाइते होजो खोइ अनमना एप्लिकान 90% एस बार लोय ओइरे सिगी ताइते से अखोइ मणिपुर गवर्नमेंट पुबियु अदु थबक सु लोय यहन गदमे अम यहन द यारो ममदि सिदरि जा अतो बद अखोइ माइथे ओरगदी अखोइ अतो फम द कदाइ द चलुने अतो पोसम द अप्लाई तो खुदों जाजु फंगद्रे हाइबज अखोइ सकाय मफम द हाइजगे अदुगा अथुबा मतम द फेब्रुआरी की डेट 10 मु मनुंग जे थबक हाइदोक्त्रगदी अखोइ लाखदु की एमपी पार्लियामेंट इलेक्शन दा अखोइ की फैमिली यावना मी कैंडिडेट लिंग कुंट्रो की फैमिली यावना अखोइ बोर्ड को तोगनी अखोइ सपोर्ट तोरोय हाइबज अखोइ मीडिया ममान ngasi थमजे खोंगमन जोन टू द लेबा PC Allied Health Institute asida inaugural ceremony amang asi pangthokre PC Allied Health Institute asi lisingani kunga mathoi dagi pikna hogdorak padagi mahiroi kharasu puthorak paga loidana thabaki khudong chabasu fangankre makhatana su medical gi mahi masingi lamda khongda winingba mahiroi kaya amasu puthok chakhigani thorom madura chief guest oina saruya khiba wangkai kendra gi MLA Arun na phongdokhibada हौजिकी मतमदा मियामगी सक्सा युथक हिंबगी पुंसी महिंग कया सिंग असिना मरम ओइरगा लमदम असिदा लैना तिना कया नारकपना हाइरिबा लैना मखल कया सिंग असिबु लायिंगलिबा डॉक्टर सिंग द नतना पैरामेडिकल स्टाफ सिंग गिसु अचौबा थौदांग लेरिबनी मरम कया सिंग असिदगी मणिपुर दा पैरामेडिकल स्टाफ सिंग पुथोकनबगी दमकता लमदम असिदा पैरामेडिकल इंस्टीट्यूट कया लैबा मथौताई ngasi hawdokliba institute asina lamdam asida satra naharol singbu takpi tambiduna lamdam asigi health sector da achoba thodang lobo oiresano haina su phongdoki puno hoda minarda institute ma manipur la kasi side ke support tawra koi mai pang hoda minasi yam noi sugumba yam maru oiba institute sigi han ba hodo puno mita ibu nusi gidana jigesha ko birba yohan biba yawja phangja sigidana da Sinbi belakang juga institusi segi malu betul pubiba puno pusoi akademi thakak sepuluh jadi isu itu dulu yang sang hanya nggak isu itu itu na ekoi yang suruh perlu Sayol Khargi Mamangda ZEO Zone 1 ge account section de labor karna senja thumja sathabagaloina na maduda chenari ba staff sing cherak pi gadabani haina mari leinari ba education minister amadi director da ayiba chiron thaduna khangan kibasu laikre haina socialist student union of manipur na thadurukpa chiron amana phongdorani khunai sibu manglom da saukhatpa amadi senja thumja leitaba ama ohenaba miyamna pamli मियाम न खन खिबा मिहुटना ngasi gi lenga asi oribani मियाम gi asasu lenga asi da thajaba thamli prime minister narendra modi na senja thumja leitaba lenga ama ohenaba leijabi thaduna honariba cherak asi da ngasi bak iramdam asi da phongna senja thumja gi mami tarakli mari lenaba minister amadi department ki makok thongba singi thoidokpa lofam thokpa dait lobagi mami tadabana maramoiraga ngasi honorable chief minister da aiba cheron pishin bani masida honorable chief minister na matik chaba thabak lokhat pidabadagi mami uba fanglagadi prime minister da aiba cheron thaduna khangangani haina makhata kai हौखिबा जनवरी कुनगा तरेता साइकुल पुलिस स्टेशन की मनुंग सनबा सतांग अमदि मॉल सांगी चिंगी मफम खरदा चिनकुकी टेरोरिस्ट सिंगा मैतै खुनगाकप सिंगा अकन बमोंगदा नोंमै कापनरकपदगी असो अपन नंगलबा खुनगाकप सिंगी मतेंग पांगननबा मणिपुर के तोंगान मफम सिंगदगी मैरा पाइबी इमा इबेल सिंग खामेलुक तमना संगसिनरखी
Sangsinarkiba Imaibel Singh adugi manungda Imphal East District ki manung chanba Kangla Sifaidagi tractor tongduna lakhiba ima singi marakta gi ima laire lakpam Bimola sahi yangkai mathoi mapuroiba bijoina sombung yorokpada khangaudana tractor dagi taduna laikanaba ngamdana laikhidabada Manipur Women's Federation MWF na thamoi shokna awabu phongdokchari loinana ima asina leibaki chiraba tanja asida ireipak iramdam kanjanaba lanthingnariba masa singidamakta tengbang balakpada laikhidaba haibasi lanpamda thawai thakibaga chap manai Sangna Lairamlen Yokibani Haina Lowi, Amasung, Ima Asina, Laikidabada, Imung Manungna, Nanghoriba Awabad Su Saruyari. Haukiba Sahi Lissingani Kungomdogi Me Tagi Ahundagi Hauduna, Lamdamasigi, Maru Aina Maite Community Gi Matakta, Sin Kuki Terrorist Singalandarak Padagi. Madudangak Tuknaba Kunga Liba Masa Singbu Karida Sweki Gadage Haiduna, Nongjunung Sak Haidana, Lambida Yarek Tunalali. Asida sunatuna khungak pasingna mathau taba chana thaknaba polam singsu ima singna lekai dagi donation tawduna leptana mating pangduna lakli ngasigi thokliba lan asida Manipur gi ima sing asina lawriba thaudang ase adukki matik mamal yamba amadi aikoi khudimana kawba yaroidaba thaudang amani loinana aikoi khudimangna ima singbu awangba thakta thangatuna ikai khumnafam thoi haina cherona sinama khata kai IQAC Lilong Hauribi College Lilong IQAC YK College Wangjing Amadi Bharat Lengaki Income Tax Department Ahumna Punna Kusamnaraga Sinduna Ngasi Income Tax DDS Return Filling and Refund Claims Haiba Hiramda Nomugi Oiba National Workshop Amapang Tokre Tangkak Anithona Kaidok Laga Lilong Hauribi College ki Multi-Purpose Hall da Pangtok Kiba Workshop Haudokpagi Thoramda YK College Wangjing ki Principal Dr. S. Giri Singhana Athoibu Mitunglen Lilong Hauribi College Lilong ki Principal Professor M.D.S. Satar Shahana Thoram Mapu Tax Deducted at Source TDS Imphal Intelligent and Criminal Investigation S. Sasidananda Singha Amadi TDS Imphal Income Tax Officer Haubijam Joyo Singhana Akhanaba Mitunglen Singwena Saruyaki Lilong Hauribi College ki Principal Professor M.D.S. Satar Shahana Haikibada Sahi Kudingi February Thada Income Tax Statement Ama Submit Tawdabiyadi Loinana Return File Amasu Tawdabiyadi Masi ST Nataba General Category de Labor Employees Kudingmak Maruina Salaried Gazetted Officer Singi Tangai Fadana Tawdabiyadaba Amakak Oidi Maramasina Income Tax Statement Submit Tauba Amadi Return File Submit Tauba Asi Kamdauna Taugadagi Haibagi Niyam Singh Kanganduna Masa Masana Tauba Hainabagi Damakta Workshop Asi Pangtokpani Ngasi Pangtoliba Workshop Asina College Ani Asige Oja Singda Income Tax Ki Matangda Yamna Mamutana Kangalagani Soidana Workshop Asige Kanaba Fanglagani Haibagi Tazabalai Haiki Sesanda TDS ki S. Sasidananda Singha Amadi Haubizam Joyo Singhana Resource Person on Wanganki. Panbayabadi Ngasigi Workshop Aduda YK College Amadi Lilong Hauribi College ki staff Chama Hienman Saruyaki. The salaried person, Maro and the gazetted officers, Sahi Kudingi income tax statement about February Hada Summit of the Zadaba, Aduga Loina Makadu Matunda. Return file amashu tawdabjadaba masigi compulsory oina general employee khudingmangna tawdabjadaba oiba maduna madugidu oja khudingmangna maroina aikoigi college singda lairiba oja khudingmangna masa masana haihanba ngasagi income tax ki statement submit tawba adagi return file tawbudu masa masana haihanningbadagi amadi DDO singsu income tax ki matang da jamna mamutana khangba ma darkar oi mandi oja singna kari submit tawrei doi khoi su khangba darkar oi ba aduna DDO gajauna na oja sing ji loina masigi mamutana khangba ngamnamba gi damak tai khoi na masigi workshop chi tawjabani income tax department da haijarwaga madu damak tai khoi income tax department su ikoi organizing committee ki tardak su thagasari aduga loina na Aita Thopang Love Sathau Love Imphal Manipurga Saita Yokat Kanglove Sayoka Tenthaga Khusamnarga Ngarang Nungtil Tentha Khunjau Mayalaikai Pukri Achoba Mapal da Leiba Community Hall da Ngasi Amasung Saita Haiba Thoram Ama Pangthokre Thoram Madigi Manung Chana Manipuri Saireng da
तारिबा राजनीति की मसक हाइबा हिरमदा सिम्पोजियम अमदी सैरिंग सैदिनबसु पांगथोके सिम्पोजियम अदुदा इम्फाल कॉलेज रिटायर्ड प्रिंसिपल डॉक्टर मोइरांगथेम प्रियोवर्तना वांगांगलोई ओइखी लोइनाना मणिपुर यूनिवर्सिटी की मणिपुरी डिपार्टमेंट की रिसर्च स्कॉलर नंदो निंगोम्बमना वांगांखी लोइनाना सकनाइरबा अइबा कविराज मोइरांगथेम राजेंद्र अमदी सायोका की प्रेसिडेंट कार्तिक माइबा अनिन पुन्ना सैदिन मपु ओइदना अइबा अइबी कुंट्रा रोमना मसा मसाना इबा सेरिंग सिंह पाथोकी थोरमदुदा इम्फाल माइकेदगी साथौलुप की एडवाइजर शरतचंद थियामना लुचिंगदना लाकपा अइबा अइबी कुनगमंगासु सरुयाकी अमदी राकेश नावरेम शरतचंद थियाम आरके हेमावती अमदी ओसी मैराना अंगांग सिंगदा हौजिक थोकलिबा लाल असिगी हौरकफम अमदी लाल असिदा नहा सिंगना लौगदबा थौदांगी मतंगदा वांगांखी साइटगी नुंगी ओइबा वारोल थमनदुना साथौलुप की एडवाइजर शरतचंद थियामना फोंदोखिबदा ngасigi manipur lal ama chawna mayoknari aiba aibi sing aikhoi mayamsu lal asingam nanaba mayoknaduna lakli adungai japan gi hiroshima amadi nagasaki da atom bomb thadaduna japan bu tumna manghannaba honaki matamaduda japan da hingauriba miyamna nokna mariba kidamakte hingki mariba kidamak subanomba lepkhidi matamgi mamal khangna subanomba leptabadagi japan ngasidi malemda super power oirakli asigumna aikhoina aikhoigi law literature not saktam amadi integrity ngakchanabagi damak aiba aibi singna khutta kolom paiduna achumba amadi asengba itihas isinduna thambaga loinana lal asida lanmi ama oina sarup yaminasi haibagi wakalol aduda pangthoksaba thoram amani haiki थोरम मदुदा सकनाई रवि फिल्म एक्टर आरके हेमावती मोइरांगथेम मेमा डॉक्टर उमा मयंगबम बीमावती थियाम ओंबे जमुना लाइरेंजम लाइश्रम रोमला ओसी मैरा आरके बुद्धिमंत तोंगब्रम अमरजित वांगथोई खुमन रीता थोक्सोम एके गणेश्वरी वांगलेनबम निरंजन लाइश्रम जुगेश्वर एकेंद्र टेंसुबा एस प्रहलादा शर्मा अमदी मोइरांगथेम राकेश न चिंगबा सकनाइरबा मियोय क्याना लेबाक निंगबा सेरिंग सिंह पाथोके like-minded group LMG Manipurna awa ana tarba singda mating pangbagi sharuk amoina ngaseyu spinal cord shock kibadagi chatpangamdana leidibi Thobal district ki manung chanba Karimbikok mayai lekai dagi takhelambam manjubala sahi kuntra mapuroiba takhelambam momochagi mafamda LMG na wheelchair ama mating pangduna manjubala gi awabada khradang oirabasu ko hankrai ngasigi tingbang khongchat adu group asigi secretary Ojit Sorok khaibam na luchingki khongchat aduda boinaw maibam amadi sobita maibam na chingba group asigi maroiba member kya su saruyaki khongchat aduga mari leinana LMG ge secretary Ojit Sorok khaibam na phongdokkibada yamna naha oribi mau naha ama khwang nabagi operation tawrubada spinal cord shock kibadagi chatpangamdaduna leiri wheelchair ama leiragadi chatpada ngaklo oigani wheelchair amatang mating pangbiu haina LMG da hairakpadagi LMG gi maikaidagi wheelchair ase ngasi khudaki oina manjubalagi mafumna mating pangmani hiena pukning nungsiningai oribadi ngasi LMG na mating pangjariba wheelchair ase hojik khonggi sarokta sokibadagi yot phumduna chatpada ka hiena khudong chadana leiribi LMG gi member oiribi Sobita maibamna LMG da donate tobirakibani masagi makhong sokpadagi awaba kaya khanglibi Sobita maibamna mahakumna chatpada khudong shadana yamna wana leiri haibagi pau tabadagi pukchel chawna Sobita maibamna LMG da mating pangbirakpani asumna aikhoi amana amagi awaba unaduna mating pangnaduna punnai hingminnabagi matau adu otminasi haina mahakna makhatana phongdokhi Sobita maibamna LMG da katpira aga aikoi pijabani ma anini amazu aikoi aramai tingol da pibda aramai tingol gi ichinaw sing ma sokpadagi chatpangamdan leibda amazu aikoi pihiba leire sinamu aikoi gi ani subo ina pijabani maramaduna asumba waba taba kanda aikoi masen I pau phonaraga aikoi mating pangnaba haibse masi ko hingingai gi matamda nungsinani himminabagi adugo khudamaduni ko chinda nungsina jega daiba thabaktana yaudragadi yaroi maramaduna thabakka loinana
ꯑꯩꯈꯣꯏ ꯋꯥꯈꯜꯗ ꯇꯧꯔꯤꯕ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯦ LMGꯒꯤ ꯄꯥꯟꯗꯝꯅꯤ Mapan Fazilaklaba Manipurgi Singkhong Singya Kuki Singna Landarakpa Leptri Toimalakpadagi Nimit Mangani Hen Kraba Taudoki Miyamna Kaunaragle Handaksu Micham Mari Laikidabagi Mikap Mirau Koltana Amuk Koktrukta Lamhenba Kuki Singna Numaibom Kyana Landarakpadagi Irang Manungda State Security Forces na Kanna Honaduna January Taraga Mangada Moredagi Fakiba Miatpa Philip Kaikolal Kongsai Amadi Hemkolal Mate Anibu Matik Chaba Cherak Piba Amadi Moreda Mathau Ningthina Tawjariba Manipuri Police Commandogi Mathakta Illegal Oibagum Wafum Khara Khutyek Piduna Thadur Liba MLA Taragi Mathakta Matik Chaba Action Lokat Piu Manipur Thugaina Ba Honariba MLA Singh Famdagi Lokthok Piu Lokat Pham Thokpa Aingi Oiba Action Thunamak Lokatpana Lingak Amalady Haibagi Wahan Tok Oigani Assam Rifles na Mathau Togdabana State Forces ki Masing Watpana Mathong Huktraba Kuki Singna Maning Tamna Mi Hatpagi Tabak Chatari January Taraga Tareta State Forces ki Parsnen Kaya Aso Apan Nanghanbatanatana IRB Parsnen W AMARJIT Hatkiba Pibam Masida Lingak Asina Paikat Liba Tabak Sing Kara Hiena Kulay Tujinbagi Mathau Tare Pibam Masina Maramoiraga Hauzik Moredagi Kanadraba Assam Rifles Loktok Laga Ahenba State Forcing Tajinduna Lingak Amalady Haibagi Wahantok Lehenbiu Central Government Asu Pibam Asi Kangbiduna Manipur Lingak Ki Mating Pangbiba Mathau Tai State Government Chap Chana Angamba Thakta Lamhen Tuhenba Kuki Singna State Forces Ki Mathakta Landarak Liba Asi Mayok Naduna Lakshinba Mathau Tai Haina Cheron Asina Fongdorali Belgium gi Nongpok Thongba Sarukta ngasi light aircraft ama landing torokpada nakanda khamduna leiba gari amada thomjillaba matung pokhaibagi thogdokta plane aduda tonglakpa miyoi ani laikhidre haina police ki maikedi phongdorali local police commander Jin Michael Lijuna Fresh ta phongdokkibagi matung ina ngasi nungsit yamna kanna sitpa matamda plane adu aerodrome da landing taunanaba honaki Maduda aerodrome adugi manak nakna leiba car amada plane na thumjin khibaga loinana khudakta plane adu mairi thokna sakhibaga loinana car aduga punna pokhai khibani laibak thiba thodo aduda plane aduda tonglakpa miyoi ani leikhidabani haina local police ki maikedi gi hairi amadi thodo adu landing tawbuda fail oibadagi thokhiba thodo oikhiba yai haina phongdoki Si Thobal Dabang Boys Sentang Makada All Sangayim from Sports Association ASSA na Sinduna Tha Sigi Kunga Mari Dagi Satarakiba First Dabang Trophy State Level 9 Aside Open Football Tournament Lisingani Kunga Marigi Ngasigi Match Singda Ngarian FC Amasung Sharuk FC na Mai Pakre Puna team Taraga Mangana Group Mari Thokna Khaidok Laga Sanariba Tournament Asigi Ngasi Sanakiba Ahanba Match da Ngarian FC Yaripokna Al Amin Sangayum Pambu Goal Ahum Chinoda Maitiba Piki Ani Suba Match da Sharuk FC Yaripokna Maida Mairen Kulbu Goal Mari Amada Maitiba Piki Tournament Asigi Hayengi Ahanba Match da NYTHC Sora Amasung PSWAS Sangayum Fam Aduga Anisuba Match Dana Nur FC Sora Amasung SMFC Sangayum Fam ga sanagani haina phongdoki Hojik losilakpada maroi pausing amone pijari Imphal Ring Road Project ngasi Manipur ki Chief Minister and Birena Maikhum Hangdokre. Hauki basahi yangkai ke taret mamang da fast tawduna act on kraba Manipur Hill Area Acquisition of Ship Right Act lising samapon humpuga taret athubu matamda Manipur da chana halu haina mai hesor thona uzum na phongdokre.
ꯍꯧꯈꯤꯕ ꯄꯨꯡ 23 ꯑꯁꯤꯗ ꯃꯐꯝ ꯈꯔꯗ ꯌꯥꯅꯤꯡꯗꯕꯒꯤ ꯈꯣꯡꯖꯪ ꯁꯪꯁꯤꯟꯈꯤꯕ ꯅꯠꯇꯅ ꯃꯄꯨꯡ ꯑꯣꯏꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯂꯩꯇꯦ꯫ amadi lan selakpasingna iramdamsigidamakta I kathokjaba haiba hiram asida awareness program kam voluntary blood donation camp ama rims ta pangthokre. ngasigidamakta matang sida Mami TV Prime Time News sing pibu losinjare miteng tabi do kwai punam pu AMARJIT talk somna amakana kurumjari. We are dreamers searching for knowledge and wisdom. We work hard to reach our goals. No matter what path we choose, what life we decide to live, we are always searching for a bigger picture. We need impulses and sources of inspiration. We need a place for creative thinking, and we need true companions to embrace the world with open arms and experience freedom. At Millennium, academic subjects and extracurricular activities complement each other to develop socially skilled and healthier students. Theories and concepts are well understood by performing scientific experiments frequently. Millennium School is the right place to grow, nurture, develop, to try things that are hard. Admission going on at both the campuses, Sagolban Salam Lekai and Paksoi Park 4. We are the future. Dream big with Millennium School.